Minister na MUG Open Gym amasung Art and Culture Building sangakre. Amadi security force na lalawba ang mafari. Kurum jere ISCOM news meng tabi puna mokpu khero dari bang na taramno jere hujik pau sandong na pizari. Chief Minister Nongthomam Biren ngasi Manipur University gi Open Gym amasung Art and Culture Building sangabaga loinana tongan ba project ani jatra hunkre. Thauram maduga mari leinana Chief Minister na hai haurakliba naha singbu masamawu fana thamnaba leinga asina war on drugs gi kongjang changsinduna lakli. Masigi manung channa mafam kyada Open Gym na chingba hangdokpani haiba yauna wafam kya thamki. Amaromda Chief Minister Nongthomam Biren na Imphal West gi Langol Housing Complex ta nauna sa kiba lenga ki official quarter sana ba urep uyum thamki thauramada wangang bada Chief Minister na hai lenga na miyam gidamak yaiful thaurang kaya leptuna paikhatli makhata na su paikhat khigani adum oinamak miyam na lam khomjin bagi thawong ama jathari ba asi tobiganu masina lenga na paikhat kadaba thawong da ayet apan ohelli haiki Manipur Police amadi Central Force ke apunba kangbuna Tengnopal Kudel Kunda Lam Acre Kunmanga Romda Paksan na Tharamba Popi Pambi Singh yantatuna mangan kre Amaromda ngarang Security Force na tongan ba mafamda tibahum bagi thabak jatabada aina tingkraba lalhaulof KCP PWG gi miyoy ama Imphal dagi fare hari Taubal District ke Manung Channa Kairem Bikhokta Leiba Wangjing Ningthogi Khubamda Masing Yamlaba Miyamna Angamba Anganba Ayukta hi Hona Lai Kurumnaba Hotnabada Awaba Ama Oinaki Ningthokaba Numit Khaktada Thong Hangba Lai Khubam Asida Trahi Kudingi Class 10 Amasung 12 ki exam Tharamdai Matamdana Hena Mahairoi Singna Lai Khoiramba Lakpa Asisu Ningthokaba Numit Oibatanatana Fairen Pamchami Numitsu oiba maramna Manipur gi tongan ba mafamdagi mamamapa singga loinana lakpa mahairoi singna lai kurum hauba hotnabada awaba ama oiki mamangai dagi hona thazanaba amaga loinana lai kubam asida miyamna laknabagum ngasisu anganba ayuktagi hona mamamapa singga loinana mahairoi singna queue leptuna leinaki amade mahairoi singna exam thabada sizinagada column amade amicard kit jingba Polam Singh Suk Haptuna Lai Kurumniki Wangjing Ningthau Lai Committee Larim Bikhoki Secretary Thangjam Braja Mohona Aikoigi Paumida Fungdorakpada Lai Khubam Ase Ningthokaba Numit Natana Atai Matamda Thong Hangdaba Isoni Isor Aseda Kurum Jaduna Ningjaba Nizaba Singh Fangi Hai bagidamak miyamna thazanaba amaga loinana khuramba laknaribani lai khubam ase matam kayagi mamangdagi leiraklabasu haukiba trahidagi matamga chanaba mawongda semgatpa haurakpani trahi asidadi matamga chanaba mawongda semjinba loinana pandam thamli hairaduna miyamnasu ishori mateng pangbiu haiki Ningthokaba khudingi akoi thong hangi ningthokaba natana akoi thong hangjade maramdi kaigino haibabu masigi ishor se yamna luba adugumba ishor amani aduna ngasi sina mumi yamna tilisina kari maramino haibabu akoi Manipur da lairiba ichilinaw maru mapang satra satri icha ichu mayamse parikha gi matamda haidi metric parikha 11 12 Hama tamne khare na miz dilli ishor jida ai gi asigi khuramiba tawriba thongijariba poche ai mangol ohen biu haiduna ichai chu mayam mai be mayamina ishor je thongijabani khuramadi magi ningjariba do chungba adugumba ishor mani
निंथौकाबा खुदिंगा लापियु ईश्वर जे नोंग नोंबगी सुमगुल हेगलकबा दुगुंबा ईश्वर अमनी Guarok Chingda Nong Saba, tourist destination among us say, Wangkem Assembly Constituency MLA Shu Oidiba, MPCC President Kesam Megachandrana, Honabimatung Inna Sangaduna, Kunja Singh the Kusinakri, Lunanangasi, Fidel Gi, Mangani Panba, Gaurok Chingda Ladiba, Nongpok Tarang, Saravagi Kuvamda, Pangtokpa Pancham Nigi Toram Adusu, MLA Na Mahaki, Luina Biga, Tony Jakri. Gaurok Tourist Destination Adu Miyamda Kusinaraba Matungda MLA Megachandrana Paumi Singh da Fungdokibada Tourist Destination Asi Manipurna Tourist Sporting Semgat Pagi Thauram Amagi Makada Tourism Loishangna Lupa Lak Kuntra Amadi MLA Local Areas Development Fund Dagi Lupa Lak Kun Amaga Haplaga Punna Lak Yangkai Changna Sabani Masi Maru Oina Mafam Asla Lairiba Laishang Asigi Hek Manakta Amang Asoy Tausin Badu Nungaitabadagi Mafam Asida Chathoklaga Sakibani Tourist Destination Asida Community Hall Chakum Nupanupigi Tongan Tonganba Washroom Sing Lila Drama Isaina Chingba Tofam Open Air Theatre Amadi Working Chatfam Lambil Sing Yauri Ngasi Yaifaraba Panchamni Numit Asida Guarok Nongpok Tarang Saravagi Kubam Leiba Asigi Jinkong da Sariba Tourist Destination Ase Sangaduna Miyamda Kusinajare Masina Laifam Len Asida Thoni Jabat Lakliba Miyoi Cha Kayada Amadi Lekidraba Singge Lining Laison Gamari Lainaba Thauram Singh Usop na Chingba Katpa Lakpadasu Hena Kudong Chaba Amadi Yamna Nungaiba Kanaba Ama Ohelagani Laifam Len Asibo Senariba Yengsiliba Kulgi Committee Nasu Jackson na Yengsin Bio Haiki, MLA Megachandrana Makatan Hai, Guaroke, Kubam Asida, Ekoina, Ekoigi, Aningba Apamba Adu, Tony Jabada, Soidana, Fangjay, Haibagi Tazaba Ama, Miyam the Laneri, Masina Maram Oiduna, Kubam Asida, Manipuri Mafam Kiadagi, Chahi Kudingi, Mui Listing Kayana, Nasigi Asigumba, Panchamnigi, Tauram Danatana, No Mai Jing, Amadi Atay Numit Singda, Tony Jaba Laknari, Mafam Ase, Hanadagi Su, Horiba, Uwa Sing Yantadpa Tingduna, Hena Uwa Tazinduna Lagli, Laishang Ase Su, Committee Amadi Tongan Tongan Ba, Mioikiana, Katpirakpana, Anoba Mungda, Sem Sari, Manipur Tourism, Laisang Naso, Loisang Naso, Achoba, Community Amasu, Saduna, Miyamda, Kudong Java Piri, Makata Nasu, Hena Chauba, Project Kaya, Haptna Hena Fajaba Tourist Sport Ama Semgat Nabasu Honari Haiki, Ngasigi Sangabagi Thoram Adada MLA Gi Loinabi Sirimati, Kaisam Ongbi Robita Lema Kekru, Idol Progressive Committee, KIPC Gi Thomi Singh, Kekru, Yaidi Club, Yaidipo, KYCY, Kekru Youth Development Club, Amasung Kekru Marapai Bigi, Mute Kiana Saruyaki. Arabada Moro Palma na Pizari. Gym Minister na MU the Open Gym amasung Art and Culture Building Sangakri. Amadi Security Force na lalhauba ama fare. Hojik fawbi ko na ISCOM News na pizza Manipuri pao matang sa lotion jari meng tabi di po na magpumukha na from jari.